Thuri alaga siramle ngasi upung tare makhairom tarakpada nambol PS na konba foijing makhada leiba barber shop amada foijing makha laikai degi kundrak pam Nivas kuntrak humde apokpa laikhidraba case nungsiton kauba mioi ama Thuri alaga sirambadagi police na case ama lakholaga laikhidraba gi hakchang rims ki miral sangda postmortem examination tawraba matungda ma ki mungi mioi singda khusinakre hairi Sunu purakpa truck mai chakre ngasi upung tare kamini kuntraga taruk rom tarakpada Jiribam PS na konba Imphal Jiribam lambi gi Faitol area da khamba sunu purakpa truck AS01 RC7737 mai chaklakpadagi fire service na kankre thaudu asi truck asina purakpa sunu kupsenba damburda ahoba yaurambadagi nong churaktuna ising changbadagi mai hauduna chaklakpa oigani thajanari Koken ga konana fare police na ngarang Rims Road ki ni Tiananda mandir manaktagi sukham Roger kunga manga kauba sagolban sayang pukri mapaldagi naha ama Koken gram 4.6 ka konana fare sagolban maino directagi mutum Giriras Elias Park pa kunga mapan kauba mioi ama suma ki laikai dagi Koken gram 18.6 ka konana fare hari IDP ama siramle May 3 2023 dagi haurakhiba lana sina maram oiraduna Churachandpur district dagi lanjelaktuna sagolban langjing achauba makha laikai Lairaba IDP ama Imphal PS na konba Hotel Classic ka mayoknaba Kangla Park ki isingda siraga leiramle hari Laikhidraba IDP asigi maming naurem ingo Elias ango kuntraga nithoi apokpa en chawba kawi Churachandpur gi compound bank gi Defilindagi lanjelakhibani thaudo asigi matangda police na UD case ama lakholaga laikhidrabagi hakchang postmortem examination tawraba matungda ma ki mungi mioi singda khusenakre hari Karnatakpada sire Nambol PS ke manung chanba kamong Langolja maning laikai gi IVR da makhong na chatlambi masagi chai humdoi surabi ahong sangmam guni Mapuroiba A Mohendro car MN 1A8816 na takpada laikana banangdana thaudok thokfam da laikhidre ngarang nungthil pung ahonga minute ni 4 rom tarakpada thokhiba thaudo asida laikhidrabi nupi ase kamong Langolja mamang mayai laikai de gini thaudo asigi matangda police na case ama lakholaga laikhidrabi gi hakchang ngasi rims ki miral sangda postmortem examination tawraba matungda mahak imungi mioi singda khusinakre NAGA na Kuki gi mathakta satarakpa economic blockade ki chaitheng kangpokpida petrol liter de lupa 150 LPG cylinder de lupa 5,000 yaure NAGA na fajin kiba Kuki tara ka mari tekta kaitna thadok lawa matung Kuki na fajin kiba NAGA tarung nasi baksang oine puthorakpa henna asawo pokhalaba NAGA miyam na Imphal Dimapur lambide Kuki gi mathakta sangsilap economic blockade ki chaitheng na kangpokpida petrol liter 150 amadi LPG athanba cylinder amadi lupa 5,000 yorakpadagi district asigi miyam khamtheng na awa chaitheng mayok na re Nagaland romdagi sanglakpa thau gas amadi tangai pada polam sing pusilakpa truck sing NAGA na senapati da thatuna kangpokpi phawanda bagal loina na Imphal romda satkhiba gi oina kanglatong bi manakta NAGA sing na tangai pada polam sing purakpa changlakpa truck sing thatuna kangpokpi yawhan kidre NAGA amasung Kuki ani gi marakta thaurak liba conflict asi Sautorak tu ngasi di NAGA sing na National Highway to Imphal Dimapur lambi ta kangpokpi gi border naget ani makta nong magi tangai pada polam sing puba truck amata kangpokpi da sadhandana thamkre Imphal dagi kangpokpi da potsai pusilakpa truck kuding makanglatong bi manakta masing yamlaba NAGA nupi nupa sing na makhota utuk watu paiduna arak po gari kuding makangpokpi sanghandana bagi akan bokhongjang sangchili Kongjang sangsin basina kangpokpi stop hai na lauduna truck sing thataga kangpokpi da saran kidre sama naba thawong asing Nagaland lom dagi tangai pada polam sing pusilakpa truck kuding mak senapati da NAGA nupi thoktuna thatuna kangpokpi da saran kidre me tara humdoi da kangpokpi district lairon wifi Khul manakta ki NAGA mission tarag nipan fajin khraban numit marini gi matungda makhoi bathadu kadabani haiba demand tawduna NAGA gi apex body am webe United NAGA Council UNC na inter district economic blockade ki khongjang sanction ba hokibadagi me taraga taritagi hauduna Dimapur romdagi sanglakpa potsai puba truck sing lambi da panduna directly bani adubu tha sigi taraga manga ta NAGA na fajiduna thamlakpa Kuki taraga mari mioi bagi minungsi yengduna tektana kaidana thatok laba matung mathangi numita Kuki militant sing na fajin ki NAGA mission taruk ya sibaksang oina pudhorakpadagi NAGA miyam gi hena koisang na handuna community ani ki murak hena tension laiba hena galakibani Kuki NP Manipuri kim gi lusing ba haukolon kipkena paumi sikna phongdorak pada numit marini asidagi hauraduna hidak langthak pusilakpa truck phawba kangpokpi district ta sangba thing ba thangkhre nakal amorom da hauki ba thangje numit ki Kuki mioi ama hat ki ba thaudoki mayokta committee on tribal unity kortuna kangpokpi da ngarang irai numit ta total shutdown gi khongjang sanction ki bana kangpokpi kaitel thonglon ki kangpokpi da paulo busang mo pangmising talambi da thatuna leramba Kuki mioi sing na phongdorak pada numit kharni asida kangpokpi da petrol liter 150 yaukipaga loina LPG athanba cylinder amada lupa 5,000 yaure masigi mathakta hana cheng bekhai da kg yankhai da lupa 1,100 piramba hojik lupa 3,000 yaubada district asigi miyam kham thengna awaba
mayoknare dukansingdasu stock laisilaktabana district asida supply crisis thorakkadra haibagi mipaiba pokle haiba wafam thamlakli nagana sangsilakliba interstate economic blockade khongjang asi administration ki meeting sangtuna thingdaba tarabadi athubu matamda kangpukpe chan thakna chinjak sing phangdabagi fiamda leire sakthong gas phangdabadagi ayambana singna sak thongnabaga loinana chana thakna polam sing yonba dukan sing stock leitabadagi thonglon nakhre haina sumafam adugi mioi singna phongdoragli PAO sing makata aduna kumja 2023 ge me humdagi thorakibe irang asina maram oidura Imphal dagi lanjena aduna kangpokpi district town dagi khara manung hanjene leiba santungi relief camp danga si PAO sing phumlogduna leiriba Kuki sing gas phangdabadagi sing amadi koila na sak thongkhre Kuki inpi Manipuri kim gilu sing ba jawholun hokipna makhata na phungdor ki bada district asigi oina national highway asina tana to palambi amata leitabana naga singna metara ka tereta sangsil leba blockade ki khongjang asi handok hanna ba thabuk lokhat pina deputy commissioner da kimgi maikai degi ahumlak hai jaba laikre hairi amarom na naga lu sikmane singna PAO mi sing da phungdor pada miyoibegi minung singlaga naga taruk tek ta kaidana Tadoku haiduna blockade ki khongjang sangsi lakhibani miyoibegi minungsi yenglaga nagana phajilabo Kuki tarak mari tek takaidana thadokle adubu laibak tibati makoina phajan kiba naga misam tarukti tamthina halaga hakchang oina phangle asigum mafibam masida makoina sangsi liba economic blockade ki khongjang asi handoku haiba hak leite haiba wafam thamlakli nakala moromda naga misam taruk harpada chenaba sing paduna matik saba chairak pinaba UNC gi makai digi ngarang Union Home Minister Amit Shah sung Chief Minister Imnam Khemsa na serul piduna taksin khre na kamisam taru harpada chenaba sing phadriba PAO sangchiliba inter district economic blockade ki khongjang asi handokloi hairi naga sing gi makai digi Kuki armed group sing satnariba su abrogate handokadabani Kuki National Front President KNFP gi member khudingmak naga misam taruk pharaga hat khibagi demakta member khuding phagadabani ledon wifi bires ke chief kudakta phagadabani KNFP bo terrorist group ni haina lautokadabani deputy chief minister nem Sakib Jain thabuktagi lautokadabani haina demand toragli Lieutenant General Dira said na India ke anoba army chief oiragani Lieutenant General Dira said na General Upendra Dwivedi dagi army chief ki fam pai horagani haina lenga ke order amana phungdorakre Lieutenant General Dira said na India ke anoba army chief oigadoriba haukiba chahi kuntra rom sida Amkhor gi officer amana army chief oiba ahanba oiragani Lieutenant General Dira said Hauji Army ki Vice Chief oina thawporiba mioi ni Mark National Defence Academy NDA amasung Indian Military Academy gi alums amani Mahakumja 1986 ki December 20 da anisuba Lancaster Commission tawkibani haidi Lieutenant General Dira said ki career da operational army command ani command thoduna lakhibada natana critical theater kayada strategic oiba wakhalon puthoktuna army ge operation khumang chawsil hankiba officer amani masida natana mahakna Indian Army gi modernization gi lambi da chawba thodang lawduna lakhi Lieutenant General Dira said na Indian Army da ahen bathawna hablagani haina Defence Ministry na phongdoki employees singi tha taraga humdoi gi tolop so liba Manipur Travel Development Corporation Limited pu chairman steering palaga Delhi da thadokhigadawrabra corporation asigi additional subsidiary office hangba yare haiba demand yawba aiba charol sing governor chief minister amasung chief secretary da pisinkhre Manipur lenga gi makhada laiba work agency singi manungda maru oina agency ama oiragliba Manipur Travel Development Corporation Limited ki thabak thoram sing hojik corporation asigi lamfelda laiba office ta pangthokpagi mahuta corporation asigi chairman oiribi Deputy Chief Minister Nemcha Kipgena Delhi da subsidiary office ama hangnana batharang tore haibigi wafam lakpadagi corporation asigi Deputy Chief Minister asina steering palaga Delhi da Myanmar hunta lanmina khungang ahumai thadokre khunja kaya thawai hingnaba lanjenakre Myanmar hunta gi masing amlaba lanmi singna laiba adugi Saigang region gi manung chana laiba Chawung U township ki khungang ahum da akanba mongda landabaga loinena maina tumna thadokre hari township aduda laiba sinme nga lon tin amasung ma ti thar khungang ahum da mai thadokuna manghandringai da khunja sing adugi Maral mathum sing huran ki haina sumafam adugi miyamna maral siraki huntalan mina khungang ahum mai thadoki ba dudagi akiba poknaraba khunja sing aduna makhoi gi thawai hingnabagi damak safagadaba mafam da lanjina ki hari thaudok tholiba mafam adudagi phangba thajaningai oiraba pau amana hunta gi lanmi sing aduna khungang sing aduda atamna amang Mamang thagi mapanda changsilaklaba matungda chayol kaya mukchangna khungang sing adu mai thakibani hari
Hunta ꯂꯥꯟꯃꯤꯁꯤꯡꯅ ꯊꯥ ꯑꯁꯤꯒꯤ 10 ꯑꯃꯁꯨꯡ 18ꯗ ꯈꯨꯡꯒꯪꯁꯤꯡ ꯑꯗꯨꯒꯤ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯕ ꯍꯧꯔꯛꯄꯒ ꯂꯣꯏꯅꯅ ꯌꯨꯝꯁꯤꯡ ꯑꯗꯨ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ Hunta ꯂꯥꯟꯃꯤꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯁꯤꯡ ꯈꯪꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ Hunta ꯂꯥꯟꯃꯤꯁꯤꯡꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯂꯟ-ꯊꯨꯝ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯗ ꯅꯠꯇꯅ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯇꯥꯎꯟꯁꯤꯞ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯈꯨꯟꯗꯥꯔꯤꯕ ꯈꯨꯡꯒꯪ 6ꯒꯤ ꯈꯨꯟꯖꯥꯁꯤꯡꯁꯨ ꯅꯝꯗꯨꯅ ꯂꯥꯟꯖꯦꯟꯅꯍꯟꯈꯤ ꯍꯥꯏꯔꯤ꯫ Hunta ꯂꯥꯟꯃꯤꯁꯤꯡꯅ ꯈꯨꯡꯒꯪꯁꯤꯡ ꯑꯗꯨꯒꯤ ꯂꯟ-ꯊꯨꯝꯁꯤꯡ ꯃꯈꯣꯡ 6 ꯄꯥꯟꯕ ꯒꯥꯔꯤ ꯑꯃꯁꯨꯡ ꯃꯈꯣꯡ 12 ꯄꯥꯟꯕ ꯒꯥꯔꯤ ꯁꯤꯖꯤꯟꯅꯗꯨꯅ ꯍꯣꯟꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯌꯨꯑꯦꯁꯅ ꯒꯦꯡ ꯂꯤꯗꯔ ꯍꯥꯠꯈ꯭ꯔꯦ, ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯇꯦꯔꯣꯔꯤꯁꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅꯤ ꯍꯥꯏꯕ ꯇ꯭ꯔꯦꯟꯗ ꯑꯔꯥꯒꯨꯋꯥ ꯒꯦꯡꯒꯤ ꯐꯠꯇꯕꯗ ꯃꯃꯤꯡ ꯆꯠꯂꯕ ꯂꯨꯆꯤꯡꯕ ꯍꯦꯛꯇꯔ ꯔꯁꯇꯦꯟꯐꯣꯔꯗ ꯒꯨꯋꯦꯔꯣꯏꯂꯣ ꯐ꯭ꯂꯣꯔꯁ ꯌꯨꯑꯦꯁ ꯑꯦꯇꯦꯛꯇ ꯍꯥꯠꯈ꯭ꯔꯦ꯫ ꯆꯍꯤ 10 ꯍꯦꯟꯅ ꯁꯥꯡꯅ ꯀ꯭ꯔꯥꯏꯝꯁꯤꯡꯗ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯕꯨ ꯁꯄꯣꯔꯠ ꯇꯧꯕ ꯌꯥꯎꯅ ꯑꯇꯩ ꯂꯧꯇꯨꯅꯕ ꯑꯃꯁꯨꯡ ꯀ꯭ꯔꯥꯏꯝꯁꯤꯡꯒꯤ ꯃꯇꯨꯡꯗ ꯅ꯭ꯌꯨ ꯌꯣꯔꯛ ꯐꯦꯗꯔꯦꯜ ꯀꯣꯔꯠ ꯑꯃꯅ ꯃꯍꯥꯛꯄꯨ ꯃꯔꯥꯜ ꯁꯤꯈꯤ꯫ ꯅꯣꯔꯊ ꯑꯃꯦꯔꯤꯀꯥ, ꯁꯥꯎꯊ ꯑꯃꯦꯔꯤꯀꯥ ꯑꯃꯁꯨꯡ ꯌꯨꯔꯣꯞꯇ ꯍꯤꯡꯁꯥ, ꯑꯦꯛꯁꯇꯣꯔꯁꯟ ꯑꯃꯁꯨꯡ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯃꯁꯤꯡ ꯊꯤꯉꯝꯗꯕ ꯊꯕꯛꯁꯤꯡ ꯒꯦꯡ ꯑꯗꯨꯅ ꯆꯠꯊꯕꯅꯤ ꯍꯥꯏꯅ ꯃꯇꯝ ꯑꯗꯨꯗ ꯌꯨꯑꯦꯁ ꯑꯦꯇꯣꯔꯅꯤ ꯖꯦ ꯀ꯭ꯂꯦꯇꯟꯅ ꯍꯥꯏꯈꯤ꯫ ꯃꯍꯥꯛ ꯐꯥꯕ ꯉꯝꯕ ꯏ-ꯄꯥꯎ ꯄꯤꯔꯛꯄꯒꯤꯗꯃꯛ ꯌꯨꯑꯦꯁ ꯁ꯭ꯇꯦꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ $5 ꯃꯤꯂꯤꯌꯟ ꯒꯤ ꯔꯤꯋꯥꯔꯗ ꯂꯥꯎꯊꯣꯛꯈꯤ꯫ ꯑꯃꯦꯔꯤꯀꯥꯗ ꯗ꯭ꯔꯒꯁꯤꯡ ꯁ꯭ꯃꯒ꯭ꯂꯤꯡ ꯇꯧꯕꯒꯤ ꯃꯔꯥꯜ ꯁꯤꯕ ꯑꯄꯤꯛꯄ ꯍꯤꯁꯤꯡꯗ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯕ ꯌꯥꯎꯅ ꯒꯦꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯊꯕꯛ ꯀꯌꯥꯃꯨꯛ ꯆꯠꯊꯈ꯭ꯔꯦ꯫ ꯏꯪ-ꯇꯞꯄ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯔꯦꯡꯀꯤꯡꯗ ꯏꯟꯗꯤꯌꯥ ꯍꯥꯟꯅꯗꯒꯤ ꯍꯥꯏꯊꯈ꯭ꯔꯦ꯫ ꯔꯤꯄꯣꯔꯠ 2026 ꯒ꯭ꯂꯣꯕꯦꯜ ꯄꯤꯁ ꯏꯟꯗꯦꯛꯁ (GPI)ꯅ ꯏꯪ-ꯇꯞꯄ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯕ ꯂꯩꯕꯥꯛꯁꯤꯡ ꯈꯟꯒꯠꯇꯨꯅ ꯃꯀꯣꯛ ꯃꯊꯪ ꯇꯥꯟꯅꯕꯒꯤ ꯄꯤꯕ ꯔꯤꯄꯣꯔꯠ ꯑꯃꯗ ꯏꯟꯗꯤꯌꯥꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯣꯖꯤꯁꯟ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯏꯊꯈ꯭ꯔꯦ꯫ ꯒ꯭ꯂꯣꯕꯦꯜ ꯄꯤꯁ ꯏꯟꯗꯦꯛꯁ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯈꯤꯕ ꯆꯍꯤ 2025ꯇ ꯏꯪ-ꯇꯞꯄ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯕ ꯔꯦꯡꯀꯤꯡꯗ ꯏꯟꯗꯤꯌꯥ 115 ꯁꯨꯕ ꯃꯐꯝ ꯀꯟꯕ ꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯐꯣꯡꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯔꯤꯄꯣꯔꯠ ꯑꯃꯗ ꯏꯟꯗꯤꯌꯥꯒꯤ ꯔꯦꯡꯀꯤꯡ ꯑꯁꯤ 128ꯇ ꯍꯥꯏꯊꯔꯛꯈꯤꯕꯅꯤ꯫ ꯃꯃꯥꯡ ꯆꯍꯤ 2025ꯀ ꯆꯥꯡꯗꯝꯅꯔꯨꯕꯗ ꯏꯪ-ꯇꯞꯄꯒꯤ ꯆꯥꯡ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯆꯥꯗ 2.9 ꯍꯟꯊꯔꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ 128 ꯁꯨꯕ ꯔꯦꯡꯀꯤꯡꯗ ꯍꯥꯏꯊꯔꯛꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯪ-ꯇꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯔꯛꯇ ꯑꯥꯏꯔꯂꯦꯟꯗꯅ ꯃꯀꯣꯛ ꯊꯣꯡꯕ ꯃꯐꯝ ꯀꯟꯕ ꯉꯝꯂꯤ꯫ ꯏꯟꯗꯤꯒꯣ ꯐ꯭ꯂꯥꯏꯠꯀꯤ ꯇꯣꯏꯂꯦꯠ ꯁ꯭ꯄꯤꯀꯔꯗꯒꯤ ꯀ꯭ꯔꯣꯔ 4ꯒꯤ ꯁꯅꯥ ꯔꯤꯀꯣꯚꯔ ꯇꯧꯈ꯭ꯔꯦ꯫ ꯒꯨꯖꯔꯥꯠꯀꯤ ꯑꯍꯃꯗꯕꯥꯗꯇ ꯂꯩꯕ ꯁꯔꯗꯥꯔ ꯚꯜꯚꯥꯏ ꯄꯇꯦꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯗꯨꯕꯥꯏꯗꯒꯤ ꯊꯨꯡꯂꯈꯤꯕ ꯏꯟꯗꯤꯒꯣ ꯐ꯭ꯂꯥꯏꯠ 6E1478ꯀꯤ ꯇꯣꯏꯂꯦꯠꯇ ꯄꯥꯟꯕ ꯁ꯭ꯄꯤꯀꯔ ꯕꯣꯛꯁ ꯑꯃꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 4.26 ꯒꯤ ꯑꯣꯏꯒꯗꯕ ꯁꯅꯥ ꯕꯤꯁꯀꯤꯠ ꯀꯁꯇꯝ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯔꯤꯀꯣꯚꯔ ꯇꯧꯈ꯭ꯔꯦ꯫ ꯀꯁꯇꯝ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯥꯏꯔꯤꯕ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯑꯗꯨ ꯑꯦꯌꯔꯀ꯭ꯔꯥꯐꯠꯀꯤ ꯏꯟꯖꯤꯅꯤꯌꯔꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯊꯤꯕ-ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯊꯤꯕ-ꯍꯨꯝꯕꯒꯤ ꯊꯕꯛ ꯑꯗꯨꯗ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯪꯕꯗ ꯌꯥꯎꯕ ꯇꯣꯏꯂꯦꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯄ ꯁ꯭ꯄꯤꯀꯔ ꯕꯣꯛꯁ ꯑꯃꯗ ꯑꯃꯨꯕ ꯃꯆꯨꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯇꯦꯞꯅ ꯌꯣꯝꯁꯤꯟꯕ ꯃꯌꯣꯝ 2 ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯌꯣꯝ 2 ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 4.26 ꯒꯤ ꯑꯣꯏꯒꯗꯕ ꯁꯅꯥ ꯕꯤꯁꯀꯤꯠꯁꯤꯡ ꯑꯗꯨ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯇꯨꯡꯏꯟꯅ ꯍꯥꯏꯔꯤꯕ ꯌꯥꯝꯂꯕ ꯁꯅꯥꯁꯤꯡ ꯑꯗꯨ ꯁ꯭ꯃꯒꯂꯔ ꯑꯗꯨꯅ ꯗꯣꯃꯦꯁꯇꯤꯛ ꯄꯦꯁꯦꯟꯖꯔ ꯅꯠꯇ꯭ꯔꯒ ꯒ꯭ꯔꯥꯎꯟ ꯀ꯭ꯔꯨꯒ ꯂꯧꯇꯨꯅꯗꯨꯅ ꯂꯧꯊꯣꯛꯅꯕꯒꯤ ꯊꯝꯂꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯍꯥꯏꯔꯤꯕ ꯁꯅꯥꯁꯤꯡ ꯑꯗꯨ ꯀꯁꯇꯝ ꯑꯦꯛ 1962ꯒꯤ ꯃꯈꯥꯗ ꯑꯟꯀ꯭ꯂꯦꯝꯅꯤ ꯍꯥꯏꯅ ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯂꯤ ꯈꯥꯃꯦꯅꯦꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯌꯨꯑꯦꯁ-ꯏꯔꯥꯟꯒꯤ ꯃꯨꯛꯅꯔꯤꯕ ꯑꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯂꯒꯅꯤ꯫ ꯑꯔꯥꯛꯆꯤ ꯏꯔꯥꯟꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯣꯜꯂꯥ ꯑꯂꯤ ꯈꯥꯃꯦꯅꯦꯒꯤ ꯂꯩꯔꯣꯟ ꯆꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯊꯪ ꯊꯥꯒꯤ 4ꯗꯒꯤ ꯍꯧꯔꯒꯅꯤ ꯑꯃꯁꯨꯡ ꯂꯨꯆꯤꯡꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯣꯏꯔꯤꯕ ꯃꯥꯁꯥꯗꯇ ꯊꯥ ꯑꯁꯤꯒꯤ 9ꯗ ꯂꯩꯔꯣꯟ ꯆꯜꯂꯒꯅꯤ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯃꯤꯗꯤꯌꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯄꯨꯟꯕ ꯐꯣꯔꯁꯅ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 29ꯗ ꯏꯔꯥꯟꯗ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯟꯗꯥꯕ ꯍꯧꯈꯤꯕꯗ ꯍꯥꯟꯅꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯁꯤ ꯁꯤꯈꯤꯕꯅꯤ꯫ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯁꯤꯒꯤ ꯂꯩꯔꯣꯟ ꯆꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯍꯧꯈꯤꯕ ꯃꯥꯔꯆ ꯊꯥꯗ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯩꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯇꯦꯍꯔꯥꯟꯗ ꯃꯊꯪ ꯊꯥꯒꯤ 4 ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯍꯣꯂꯤ ꯁꯤꯇꯤ ꯑꯃ ꯑꯣꯏꯔꯤꯕ ꯀꯣꯝꯗ ꯃꯊꯪ ꯊꯥꯒꯤ 8ꯇ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯒꯤ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯥꯟꯅꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯁꯤ ꯂꯩꯔꯣꯟ ꯆꯟꯕꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯂꯨꯆꯤꯡꯕ ꯑꯁꯤꯒꯤ ꯂꯩꯔꯣꯟ ꯆꯟꯕ ꯍꯧꯒꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒ ꯅꯣꯡꯃꯇꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 43 ꯁꯨꯈ꯭ꯔꯕ ꯂꯩꯈꯤꯗ꯭ꯔꯕ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯣꯜꯂꯥ ꯑꯂꯤ ꯈꯥꯃꯦꯅꯦꯅ ꯏꯁ꯭ꯂꯥꯃꯤꯛ ꯔꯤꯚꯣꯂꯨꯁꯟꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯛꯈꯤ꯫ ꯏꯁ꯭ꯂꯥꯃꯤꯛ ꯔꯤꯚꯣꯂꯨꯁꯟꯗ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯝꯈꯤꯕ ꯑꯌꯥꯇꯣꯜꯂꯥ ꯔꯨꯍꯣꯜꯂꯥ ꯈꯥꯃꯦꯅꯦꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯀꯨꯝꯖꯥ 1989ꯗꯒꯤ ꯑꯂꯤ ꯈꯥꯃꯦꯅꯦꯏꯅ ꯏꯔꯥꯟꯕꯨ ꯂꯨꯆꯤꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯁ꯭ꯂꯥꯃꯤꯛ ꯔꯤꯚꯣꯂꯨꯁꯟꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯂꯤ ꯈꯥꯃꯦꯅꯦꯏꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕꯗ ꯅꯠꯇꯅ ꯄꯍꯂꯥꯚꯤ ꯃꯣꯅꯥꯔꯀꯤ ꯃꯨꯠꯊꯠꯅꯕ
ꯍꯣꯠꯅꯕꯗ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥꯁꯨ ꯄꯨꯊꯣꯛꯂꯝꯕꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯂꯤꯇꯔꯤ ꯑꯃꯁꯨꯡ ꯄꯦꯔꯥꯃꯤꯂꯤꯇꯔꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯁꯦꯝꯗꯣꯛꯇꯨꯅ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯅꯕ ꯍꯣꯠꯅꯔꯝꯈꯤ꯫ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯣꯖꯇꯕꯥ ꯈꯥꯃꯦꯅꯩꯅ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯣꯏꯗꯨꯅ ꯏꯔꯥꯟꯕꯨ ꯂꯨꯆꯤꯡꯂꯛꯈꯤ꯫ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕ ꯍꯦꯛ ꯍꯧꯈꯤꯕꯗꯒꯤ ꯃꯣꯖꯇꯕꯥ ꯈꯥꯃꯦꯅꯩ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯂꯛꯇꯅ ꯂꯩꯈꯤꯕꯅꯤ꯫ ꯊꯥ ꯑꯁꯤꯒꯤ ꯍꯧꯒꯠꯂꯛꯄꯗ ꯌꯨꯑꯦꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯁ꯭ꯇꯦꯠ ꯃꯥꯔꯀꯣ ꯔꯨꯕꯤꯌꯣꯅ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯃꯣꯖꯇꯕꯥ ꯈꯥꯃꯦꯅꯩꯅ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ 9ꯗ ꯁꯦꯖꯐꯥꯌꯔ ꯊꯝꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯤꯗꯜ ꯏꯁꯇ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯍꯌꯦꯡ ꯖꯦꯅꯦꯚꯥꯗ ꯂꯥꯟ ꯂꯦꯞꯅꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯈꯨꯌꯦꯛ ꯄꯤꯅꯔꯕ ꯌꯥꯏ ꯍꯥꯏꯅ ꯁꯣꯔꯁ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯕꯥꯁ ꯑꯔꯥꯛꯆꯤꯅ ꯏꯔꯥꯟ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯀꯤ ꯃꯔꯛꯇ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯅꯒꯗꯧꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯎꯪꯈꯠꯅꯕ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯊꯧꯔꯥꯡꯗꯅꯤ ꯍꯥꯏꯈꯤ꯫ ꯍꯤꯖꯥꯕ ꯀꯥꯡꯂꯣꯟ ꯊꯨꯒꯥꯏꯕꯒꯤ ꯃꯔꯥꯜꯗ ꯇꯥꯂꯤꯕꯥꯟꯅ ꯅꯨꯄꯤ 50 ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯅ ꯅꯨꯄꯤꯁꯤꯡꯗ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯁꯦꯠ-ꯆꯥꯕꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯊꯝꯈꯤꯕ ꯑꯗꯨꯕꯨ ꯈꯣꯡꯒꯣꯏꯅꯕꯒꯤ ꯃꯔꯥꯜꯗ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯅꯨꯄꯤ 50 ꯐꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯌꯨꯑꯦꯟ ꯑꯦꯖꯦꯟꯁꯤ ꯐꯣꯔ ꯋꯨꯃꯦꯟꯁ ꯔꯥꯏꯠꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯤꯇꯤ ꯑꯃ ꯑꯣꯏꯔꯤꯕ ꯍꯦꯔꯥꯠꯇ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯅꯨꯄꯤ 50 ꯑꯗꯨ ꯐꯥꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯅꯨꯄꯤ 50 ꯐꯥꯖꯤꯟꯈꯤꯕ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯍꯦꯔꯥꯠꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯑꯣꯏꯔꯤꯕ ꯏꯟꯖꯜꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯕ ꯇꯨꯡꯗ ꯈꯔꯗꯤ ꯊꯥꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯤꯖꯥꯕꯀꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯊꯨꯒꯥꯏ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯅꯨꯄꯤ ꯀꯌꯥ ꯐꯥꯖꯤꯟꯈꯤꯕ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯨꯄꯤꯃꯆꯥꯁꯤꯡꯒꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯑꯀꯤ-ꯑꯈꯪ ꯊꯣꯛꯍꯜꯂꯤ ꯍꯥꯏꯅ ꯌꯨꯑꯦꯟ ꯋꯨꯃꯦꯟꯁ ꯑꯦꯖꯦꯟꯁꯤ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯅꯨꯄꯤꯁꯤꯡꯕꯨ ꯃꯅꯤꯡ ꯃꯈꯥ ꯇꯝꯍꯟꯗꯕ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯔꯥꯏꯠ ꯈꯣꯡꯒꯥꯎꯅꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯍꯦꯔꯥꯠꯇ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯍꯦꯟꯕ ꯊꯕꯛꯁꯤꯡ ꯆꯠꯊꯈꯤꯕ ꯑꯗꯨꯕꯨ ꯌꯨꯑꯦꯟ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯥꯎꯟꯁꯤꯜꯅ ꯌꯥꯅꯤꯡꯗꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯊꯧꯑꯣꯡ ꯑꯁꯤ ꯅꯨꯄꯤꯁꯤꯡꯒꯤ ꯔꯥꯏꯠ ꯅꯝꯊꯕꯅꯤ ꯍꯥꯏꯈꯤ꯫ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯦꯛꯁꯄꯔꯠꯁꯤꯡꯅꯁꯨ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤ ꯍꯥꯏꯔꯤ꯫ ꯏꯖꯔꯦꯜꯗ ꯁꯥꯎꯊ ꯂꯦꯕꯅꯟꯗ ꯅꯣꯡꯊꯛꯇꯒꯤ ꯂꯥꯟꯗꯥ ꯆꯠꯊꯕꯗ ꯃꯤꯆꯝ 5 ꯁꯤꯈ꯭ꯔꯦ, ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯅ ꯁꯥꯎꯊ ꯂꯦꯕꯅꯟꯗ ꯂꯩꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯅꯣꯡꯊꯛꯇꯒꯤ ꯂꯥꯟꯗꯥ ꯆꯠꯊꯗꯨꯅ ꯃꯤꯆꯝ 5 ꯍꯥꯠꯈ꯭ꯔꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯅ ꯋꯥꯌꯦꯟꯗꯨꯅ ꯂꯦꯕꯅꯟꯗ ꯁꯤꯖꯐꯥꯌꯔ ꯊꯝꯂꯛꯈ꯭ꯔꯕꯁꯨ ꯏꯖꯔꯦꯜꯅ ꯌꯨꯑꯦꯁꯀꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯅ ꯂꯥꯟꯗꯥ ꯆꯠꯊꯔꯛꯂꯤ꯫ ꯏꯖꯔꯦꯜꯅ ꯁꯥꯎꯊ ꯂꯦꯕꯅꯟꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯕꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯌꯥꯊꯪꯁꯤꯡꯁꯨ ꯄꯤꯈꯤ꯫ ꯂꯦꯕꯅꯟꯒꯤ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ (NNA)ꯒꯤ ꯔꯤꯄꯣꯔꯠ ꯑꯃꯗ ꯁꯥꯎꯊ ꯂꯦꯕꯅꯟꯒꯤ ꯇꯤꯌꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯃꯔꯥꯀꯦ ꯇꯥꯎꯟꯗ ꯏꯖꯔꯦꯜ ꯂꯥꯟꯃꯤꯅ ꯅꯣꯡꯊꯛꯇꯒꯤ ꯂꯥꯟꯗꯥꯈꯤꯕꯗ ꯃꯤꯆꯝ 1 ꯁꯤꯈꯤ ꯍꯥꯏꯔꯤ꯫ ꯈꯥ ꯊꯪꯕ ꯂꯦꯕꯅꯟꯒꯤ ꯖꯦꯖꯤꯟ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯏꯖꯔꯦꯜ ꯂꯥꯟꯃꯤꯅ ꯅꯣꯡꯊꯛꯇꯒꯤ ꯂꯥꯟꯗꯥꯔꯛꯄꯗ ꯑꯂꯤ ꯕꯥꯗꯤ ꯀꯧꯕ ꯔꯤꯍꯥꯟ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯃꯦꯌꯔ ꯑꯃ ꯍꯥꯠꯈꯤ꯫ ꯅꯥꯕꯥꯇꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯌꯔ ꯑꯜ ꯖꯥꯍꯔꯥꯅꯤ ꯑꯃꯁꯨꯡ ꯀꯐꯔ ꯔꯦꯃꯟ ꯇꯥꯎꯟꯁꯤꯡꯗ ꯏꯖꯔꯦꯜ ꯂꯥꯟꯃꯤꯅ ꯅꯣꯡꯊꯛꯇꯒꯤ ꯂꯥꯟꯗꯥꯗꯨꯅ ꯃꯤꯆꯝ 3ꯁꯨ ꯍꯥꯠꯈꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯏꯖꯔꯦꯜ ꯂꯥꯟꯃꯤꯅ ꯂꯩꯉꯥꯛꯀꯤ ꯕꯤꯜꯗꯤꯡ ꯌꯥꯎꯅ ꯃꯤꯆꯝꯁꯤꯡꯒꯤ ꯌꯨꯝ ꯀꯌꯥ ꯅꯣꯡꯊꯛꯇꯒꯤ ꯂꯥꯟꯗꯥꯗꯨꯅ ꯃꯥꯡ-ꯇꯥꯍꯟꯈꯤ ꯍꯥꯏꯅ NNA ꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯂꯦꯕꯅꯟꯒꯤ ꯇꯥꯎꯟ ꯑꯃꯁꯨꯡ ꯈꯨꯡꯒꯪ 24ꯗ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨꯁꯨ ꯏꯖꯔꯦꯜ ꯂꯥꯟꯃꯤꯅ ꯈꯨꯗꯛꯇ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯖꯍꯔꯥꯅꯤ ꯇꯨꯔꯦꯜꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯂꯥꯟꯖꯦꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯏꯖꯔꯦꯜ ꯂꯥꯟꯃꯤꯅ ꯈꯥ ꯊꯪꯕ ꯂꯦꯕꯅꯟꯒꯤ ꯃꯦꯇꯨꯂꯥ ꯇꯥꯎꯟꯗ ꯅꯣꯡꯊꯛꯇꯒꯤ ꯑꯇꯠ-ꯑꯈꯝ ꯂꯩꯇꯅ ꯂꯥꯟꯗꯥꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯗꯤꯌꯔ ꯑꯜ ꯖꯥꯍꯔꯥꯅꯤ ꯑꯜ ꯅꯃꯤꯔꯤꯌꯥ ꯌꯥꯎꯅ ꯃꯐꯝ 10ꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯅꯝꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯐꯝꯁꯤꯡꯁꯨ ꯊꯝꯈꯤ ꯍꯥꯏꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯍꯕꯥꯖ ꯁꯔꯤꯐꯅ ꯉꯔꯥꯡ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯌꯥꯅ-ꯆꯦꯔꯣꯜ ꯈꯨꯌꯦꯛ ꯄꯤꯅꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯖꯔꯦꯜ ꯂꯥꯟꯃꯤꯅ ꯈꯥ ꯊꯪꯕ ꯂꯦꯕꯅꯟꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯀꯤꯕ ꯐꯪꯅ ꯅꯣꯡꯊꯛꯇꯒꯤ ꯂꯥꯟꯗꯥꯈꯤꯕꯅꯤ꯫